Asumna numittusu haukhre. Mathangi numitni hainakibagi matung ina mayamdo nganta laknarami. Marupsingtuni yaurakpada mi amata lakamdre. Premna aikoina ingan ngalini tawrisha. Sinthoina sinabu hena nungaida. Tanuna aduna haise ngahak lerade manthara mayamdo laane. Mairabana adudano wari maka. Tanuna hai asi hairaga tanu wari maka tarae. Asumna numittu haukri. Mathangi numitni tanu 12 ki room mapada koi chatlaga lay. Mangal su class tamna kakhalai. Mangal na tawrisi tomthenna bai nang sumina su nushirasibo adum thamoi kan sadana lay. Nang sauraba haurakpai wanatine achumbadu haibani. Bai tanu se angang suri larik mapung phana tamki sanu na tawbani. Aina nungsidabai wanati. Is yare hai pare. Aniduna wari sana lakpado tanu su uri. Tanuna wari ga sana danaga sulai. Asina ai wari oiramani. Adusu ai phatabai wangta ngangnaba oiramniba. Mangal ga tomthin ga su yausilai. Mangal na ngantala mi danga sida. Holumba thenkini nene ngantala iba. Tomthinna haima khangdreda noinise. Tanu peri tawraga da tomthe noina manabase yam phattabane. Asibu nang kamai tinaino ba. Machal na haibasu haibane. Ase thamoidi phajana kanbajani. Aigi michang bigadra hairaga migi support oina laikhri. Yare phattaba nang michang dabu kanana leibidorige. O yare kaina. Class 9 dagi natro aina nungsi yare isiba. Asuk thamoi kan manu panang bu karamba nu panu. Nangi thamoi dubu yot kyoina palakpro. Tomthenna noini thokpa tawna haru he ai chale ko. Asi hairamaga tomthendo nok tana changthri. Mangalna nangsidiba aina noina pa tawrba. Kari chinomi siba. Noina ma chine khanglaba. Haima yare mi la ground to chalusi. Chalo Minuraga akhoni khangnaba mankeni. Maridi nangsu. Asi hairaga mangalna tanugi makhutu pairaga chingaga pukri. Tanuna swaidalaga kadawduba napi phoidub. O kanagi san pijanabano. Sanate mi pijanabane. O noisai pijanugi haira. Hoi adudi pijawro chal aisu yengbige. Kadai chattuba natugi manakta. Itudi swaida leisidi. Tanu mangaktu koidi leiraga yengi. Kai karaino masak amta khangaugine. Asingbe khangningrane. Khangningi. Damanga nang koiba phangautrasu noisai phaudi khanganba yaidana. Sinitu. Asi hairaga tanugi makhutu taphai. Noisai yengi haibane. Ai khut phau haibana ti. Aina makut pharise aigi saini kainuse mana taba kanam koide boide. O somsina khaibe ojaraba. Hai ai kanam ta khaijakide ko. Yari taningde. Asi hairaga makuttu satoke tawi. Aduba mangalna pharaga lei. Tadu kainu minauraga kainum khankene. Khaning khanchasanu. Itugi makut paibabu kanana kai khanduba. Khaningba khanchanu mawalode. Yare paktaba nungsibaga sarana nahan kaina hanna phau yengbidraga. Tanu kaino ai nungsibaine nahan kai ikaiba khangdagai koitan tanarido. Aisu nang nungsi nanga hanba thengnakiba makeup-tuda aina nangbu nungsibagi holse phaukhraban. Nangna pangbanina aigi tawgase kemta khangzaramoina. Adugi oiramne nahan kai ai ubada chelido. Aduina temia pangbe. Hojei khoi angang oiri. Adugi matik chaba mi moira kanda nanga fajana nushinagena khanbaini. Nangbu nushidabagi nati. Damanga haune. Nangaido sengbra. Haima phage muk tawkhidro.
Nang haido last just a brain kai hairong tong malemi. Angau bisidi. Ado ibani nungsinarena larik ta thawa yaudabi monga torade idea roi ko. Oi, ai su khagi. Larik se mati jana tamkhidoni kaino. Aduneba. Ado class ta changa se bel su tarani. Kaigi class. Ngasina ihan hana nungsinaba numit oibai amta peni yengnaraga legisi. Class ka yaukiroi. Aingonda larik lomda mai onchina se hairamba mana class yaudaba wakhal ka khali adusu college ka karati phai 11 12 ka da ngairi bai khoina class yaudadi chei chage dani janin cha sanu kaino aidi chei chaba ka ngamoi ko nang adum phamawro ai chele ko asi hairamaga tanu phuk agolaga jatkri mangalsu nok nok tana inare e somdana pinkina karai ja khajano du shono du ba Sintoina, Kangzade, Ma ba, Damangalum badane, Awaba Moi Jarabari, Mogi class the Lerangane. As he had a pinky got Sintoigado, 12K class lum de la Ami. Sintoina, Datum ten so class the guitar e. Tom tenna, Kedorimacha. I could so no do, no som the galag draw. Lambane, Mangalgamakadagum Kibane. How'd you pocket the Rishano, Bell Sutadore? Mai jangjarak nida noi ni su class ta tumina phamuro haina ringai tanja tu da mangal suka khalai sentoina da manga tanu de class ta jangkra bani o adidi ekoi chalage hoi asumna ani du su moigi class lom de la ami tanuna nawati chalu bra mane chatke chalu re duga ekoi da achumba ga sajale noi ni kai chaluino Nang susang sangak tabada 12 from the thiba chalubani. Oh, damangal na kay kiharpa, tamudase. Oren break the tamagi, housing bell darni. Okay. Asum na class matang torok na, breaki matam su irakli. Ahum do, mapan ga thokta ngay, wari kan na tori. Sintoina, says, naisale ko. Sak pazabagay se, yaponte ba? Os, yari, nuini suba. Nang oi janing he bai ho yari ngasi dilum chatlaroi dro chatlaroi da kai gya hausi ti confirm tare dana ai ga khangnare haibasa aduna chatra su yare ba is kokti wangi ni nang swa adubudi namai ni kaino asumna nongmada ginini nini dagi humni sum haujin ki mangal ga tanu ga su nongmo nushinaba sum helai Adubo, magi mathaudadi mai adum onchine. Nongmagi numit ni fonda, mangalna. Alo, tanuna, takpisi. Mangalna. Ngasidi, koiba chalu sa ibabu. Exam loy bera. Hoy. Okay. Adudi, ay horen pung amada lawbulaki ko. Hoy. Asum na hainay kibagi matung ina, anido koiba lakminarami. Gari thawna. Mangalna. Sendra da chalushira la mali khara nakpa da jase hoi asumna anido khara nakpa garden amada lakminari mangalna kaino to mileri duna school da de wayam ngangdaina matang gine haidan kai matang no haisa mehon jongi ba kai gi jongi ba first date oi bege exam loi bai koi bisa pani khalo Dek ni kalulu, aisu han mane, cak mane. Adana paratra. Parani. Ani do wari ngai hak tauri. Laibak na thiri su nong tombana asum thoklo tamlam laba mali. Karom da gino khangau de. Nong mai kapna bagi makholna garden du ki manung do pumnil hek nili. Mapalom da bombo khai ki bagi makholna su garden du da leiriba mayam do magi thokpa pangchen da chene. Tanuga mangal gasu chentorak pada bom pokhai bagi tanja thoklo bana tanudo bom na pan badagi leimai dai thakri tanu na gyan tarak pada hospital da lerami tanu pakhatna damanga bimolana ibema kaidorage damangal de bimola so sintoi ka pinki gan haibadagi loina khanglabani leyi bema
Karaida lagi ma. Ay hamuningi. Ma kay susok ta bro. Ha. Ibema. Ima. Karaida lagi hay ba. Ichana ba paraga ima ko na unan ke. Ma kay su di. Ima. Aseng ba to ay biyo. Aseng ba ni ja thoy. Tanu wakal da chingna ba phawrami. Thokli ba thodok tu da mangal kay susok te hay ba do tanu thaja ba ngamde. Ima doktor kaurkhige. Noi le minna ramugo. Tanu na. Thokli ba thodok to. Da mangal sok te hay ba sidi. Ithaja ba suk ngamai. Sinthoi na. Bai. Hayo bai. Da mangal kay dorage. Sinthoi ga pinky ga hoi mai haina de. Hayo bai. Da mangal kay dorage. Tanu na kri takman badagi. Hai draba yada tu na haire e. Bai. Da mangal do. Thiba pangtri. Ha. Kay nung asi ay natali ba pao si ba? Ay sukta thazati ye. Asang mani ba? Pulis kaya na su thiba yaba thira ba ni? Ado ba pang ba kau ba lait? Da mga nangay ba tatok tu na chala mo? Ay na kailan ki bagi nangay ba tatok tu na chali ba no? Nang ay nuksi ay ki batay na. Ay ba tamoy sinanong sinati? Ay ki binbang na mong tadilip na ko ba na mga? Ay nagyaw na nahing mga mloy eh. Damagal di. Ay ki taway na gisuya na nung nagkanjani ba de. Kari gino. Ay po itanundong piramli ba? Damagal ay tamatay magpalse. Ay ko magikani ka na doy no. Ba, kapanusin. Damagal do. May nanjara ka niye. Karay na naman na liram ka ba? Kari cara ka liram ka ba no ay huwari ba? Sintoy na. Ba, wakal do yung kanjang ano. Pulis na sutiri ba ni? May nanjara ka nita. Asam na tano di, yam na sokpa na taba nina, numit karani liraba matong mayum da buthari. Tanu mangal ki khanbada masadu phagat pa ngamamde. Matam di sum haujin ki 2 months ki matong ni. Mama bimola ga tanaraga hanagum tanu do larik tamba chathandradi masase nongmonong magi sumson jala ani haiduna larik tamba chathale. Mangal su thiba dum phangkhidri. Mayam do tanu gi wari tabada maya umchanani kaunari.